Nan Manipuri amaga maitai macha amaga manaraga Kuki da Pot chai pithok pisin taurambadagi Tairen pokpigi maira paibi ima singna phare hairi. Ukrungi lungsang river mayada ambush tawduna AR ani hatkibagi thawong tangkhul nagalong na condemn tawi. Ngahan numida wairam pung amaga minini phu mangarong khara helakpada NIS 202 Imphal Ukhul lambigi lungsang river mayada khulai paiba singna ambush tawduna sangsakta laiba nifu soba AR gi personnel ani hatkiba aduga kaya amana asok apan nangkibagi thawong adu working committee of the tangkhul nagalong na akan mamaong na condemn tawi hairi. Committee asina tadorapot cherol amana hairi ambush aduda nifu soba Assam Rifles ki warrant officer Balwan Singha amasong rifleman CM Singha ani laikhidabani thaudok aduda laikhidabasinggi imung manunggi awabadasu committee asina thamoi sokna saruk yari Manipurda hojik thokliba hingsagi thaudoksing asigi marakta asigomba ambush ki thawong ama sathakiba asi yamna hakchinna lawi ambush tawduna mishi mina thokankibagi thaudok aduda Tangkhul Civil Society Organization singna Kangluki irang mayoknariba state asida santi amasung mahusagi fibam hanjilhanaba hotnariba kaya asi aremba tahalle haiki. Thaudok asigi matangda mari lainaba authority singna athubada investigation chathaduna maral laiba miyoi sing adu masak khangdoknaba hotnagadabani loinana logi matungina chairak pigadabani ambush adu kanana sathagibano haiba hojik fawbagi oina diluk amatada claim tawrakpa laitri adubu tongan ba maikaidagi di amana amada maran thangjinaba irang asi hena chokthoknaba hotnare hairi maraksida NSCN DPRN gi maikaidagi thaudok adu makhoiga mari amata lainade luk asigi maikaidagi di India government ka tawnakiba ceasefire adu ngakna chali loinana athuba matamda political solution ama puraknaba hotnagadabani haina dabi tawrakli amaramda thaudok adu instant state ki kamuna sathakibani haina maran sirakli loinana instant flag asi NSCNI yunga mari amata lainade hairi adubu kuki inpigi maikaidagi di ambush adu NSCMI yamna sathakibani thawong asi akonba maongda condemn tawi hairakli Khwairamba kaithen mayagda maitai amasung naga pulaga protest tawkhre sugi yana terol handoknaba nepchaki gen form thadoknaba miyamna akanba demand tawkhre Naga micham taruk hatkibagi achumba wayel fangalu amasung state assembly gi akhanaba nongjumi pham pangthoktuna state asida ingtapa hanjilhanaba thorang lokat piyu haina taksilladuna Imphal Khwairambal ima Kaithelda ngasi naga amasung maitai gi nupi kayana wakat mipham phamkre Naga People Union Imphal amasung Imphal Naga Business Association na Khwairambal nupi Kaithel sinpham amadi saktam kanbalup imagi maira Foothills Naga Coordination Committee amasung United Jeliarong Pui Coordination Committee ga punna wakat mifam adu sinkibani Wakan mifam aduga mari lainana paumisingda FNCC ki President NG Akiyu Nahai Naga mijam taruk phakraga tamthina hatok pikibagi mayokta achumba wayel fanghalo hairaduna wakan mifam asi pangthokpani hauzik phauba Mihat aduda chenaribasing faba laitri athuba matamda chenaribasing miyoising faraga logi matung ina matik chaba thabak lokhatkadabani tupul ama DTM kasomda miyoi kaya hatki police na village volunteer sing phajin kiba amadi hauzik fawba thiba ngamdana leiriba maitai kunthra henbagi matangdasu mahakna wafom kaya phongdokhi Wakat mifam da saruk yakibasingna Kuki militant singa khudyak pinariba suspension operation agreement handokadabani Kuki Nation Front bulaingakna terrorist organization ni haina laktokadabani haina taksinki Mapuroibana KNF ka mari lainaba maramna Deputy Chief Minister Nemcha Kipgen khudakta fam thadokadabani haina FNCC gi President na phongdokhi maral laitaba micham kaya faraga tamthina hatkibagi thaudokta January basing lawfom phawboi ngamdana lairiba asigi matangda mahakna hai achumba wayal fanganriba makai Manipurda ingtapa fibam hanjilhanba ngamloi hiram asigi matangda state asigi yelho furup sing ima Kaithelda punduna apunbagi pangal utpani athuba matamda lengang state assembly gi akhanaba nongjumi pham pangthoktuna Manipurda hojik thokliba wathok amadi ingtapa phibam hanjilnabagi matangda mamuttana khanagadabani haina su phongdokhi Wakat mifam aduga mari lainana Khwairambal nupi Kaithel sinpham amadi saktam kanmalukki President KS Chantina hai kumjali singani ge kulumdoidagi thorakiba irang asina maram oraga Manipurgi yelho phurup singkham thengna awaba mayokna duna lagli miyamgi apambati athuba matamda waroishin puraktuna ingtapa hanjilhanbaduni adubu India government na chathariba thawong asina Manipurda waroisin purakani haibagi thajaba leitre haiki
Kwaktada lam ekar kun mangaronggi jaga ama CRPF ki kem sanaba chahi kul ris inaduna sandoklamle. Bisnupur district ki manung chanba kwaktada lam ekar kun mangarong pak chawba mafam ama CRPF ki kem sanaba chahi kun gi ris inaduna sandoklambagi thawong kutjasingna pendaba phongdorakre. Hiram asiga mari leinana ngasi chonglawbida laiba ibudau nongpok ningthau apanbi haraubungda pangthokpa pawgi mifam amada chonglawbigi khunja longjam priya kaubi nupi amana phongdokhibada mafam asida laingakna namduna CRPF thamjinaba hotnarabadi miyamda achauba irang ama tholakpa chepau piba oina thokani masida thokpa afafatagi daita pumba laingakna pugadabani haiki. Chonglawbi awang lekaida bom pokhai handuna pikliba angang ani hakhibagi thodok adu loikhiba tha khara dangairin numit adumaktada chonglawbi khulga thangnana lairiba keljangi CRPF ta makhoi leina karigidamakta militant sing aduna bom pokhai handuna misimina thokhangibano haina miyamna sangsinduna protest tawkiba aduda CRPF na nongmai kapthorakpadagi myoi ahum laikhidabani thodok-sing adugi matangda miyamna laingakna wari sanakhiba leite wari sanakhiba aduda laingakki maikaidagi mafam aduda lairiba CRPF ki post adugi mahutta state force oina thamlagani haina thajaba pirakrabasu kasi fawba thabakta onthokpagi mami tadri angangani hakhiba thodok adugi matangda NIA na thizili hairabasu hojik fawba action amata laukhatba leitri asigumba cheirak asida chonglawbi tera khongsangbi khudekbi amasung Kwaktagi miyamda karimata khangalamba tawdana village number marfuga mathoi kwakta manungda CRPF kem ama thamgani haina chahi kungi ris inaramliba si khunjasingna yaba ngamloi lengakna thamge hairabasu kuki nako terrorist singna maning makha tawriba chingi lamsingda oina thambiyu Bisnupur district ki revenue village manungda miyam ngak senaba security force thamdaba yade hairagadi state force oina thambiyu maduna trabadi miyamna tongan ba khongjang kaya sangsingani haiki social activist Jaya Khangimamna haikibada kwaktada CRPF kem thamgani hairibasi yaba ngamloi lengakna miyamgi apamba matungina thabak tawbiyu haiki CBI na Border Road Organization ga mari lainaba fansing lana sijinabagi casing thijin humjinbagi thabak chathaba hokre Central Bureau of Investigation CBI na Border Road Organization ga mari lainaba fansing lana sijinabagi casing ga mari lainaba state amasung union territory taramathoi gi tongan ba mafam kundarukta thiba humbagi thabak chathakre hairi state amani union territory sing adudi Jammu and Kashmir Ladakh Delhi Haryana Uttarakhand Uttar Pradesh Bihar Maharashtra Assam Arunachal Pradesh amasung Nagaland ni thijin humjinba aduda casing asiga mari lainaba maru oiba che sangsing amasung digital evidence sing phangba ngamle makha tana thiba humbagi thabak chathari hairi casing asiga mari lainana lieutenant colonel amasung major gi rank ta laiba officer engineer gi makok thongba official tara amasung tonganba miyoi kharagi maming FIR singda yauri Myanmar romdagi changlakpa dengue positive oirabasing moreda dengue sandoklabra haibagi chingnaba leire haukiba numit kharani asida Technopol district ki Myanmar ga hek tainana leiriba more border town asida khanghaudana dengue leina nabagi khanghen hengalakliba asi imlonariba Myanmar romdagi moreda sangsilakiba dengue positive oiraba Myanmar machasingdagi sandoraklibra haibagi chingnaba leire haina thajaba yaba pau amana phongdorakli official oiba pau amagi matung ina hojik more town asida angang ani yauna punna dengue positive oiba miyoi chamaga taruk amadi malaria naba miyoi mari masak khangdokpaga loinana moreda leiriba subdivision hospital asida pukhalakre hairi dengue positive oiraba miyoi sing adu ayambana Myanmar romdagi sangsilakpa moreda leiba miyoi singna ayambani moreda leiba hospital asigi bed masing limited oiba maramna dengue positive oiduna layengba lakhiba chatpa ngamliba patient sing doctor singna hidak langthak nithina prescribe toraba matung mayumda treatment taunabagi damak puthahanki aduga dengue na naraba angang ani hojik hospital asida layengli hairi dengue naramba yai haina chingnaba miyoi kaya mamangda hospital asigi sample lauraga Imphal more chenba passenger gari singda thaduna rims amasung jenims da testing torambani adubu gari chendabadagi masigi khudongchabasu phangdre haina phongdokhi Maharashtra da ka hena kanba nong chubadagi nong makhaktana miyoi 16 shire Maharashtra da ka hena kanba maongda nong churakpadagi nong makhaktana miyoi 16 shire
ꯅꯣꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯨꯝꯕꯥꯏ, ꯊꯥꯅꯦ, ꯄꯜꯒꯔ, ꯄꯨꯅꯦ, ꯅꯥꯁꯤꯛ ꯑꯃꯁꯨꯡ ꯀꯣꯟꯀꯥꯟ ꯔꯤꯖꯟꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯊꯣꯛꯍꯟꯈ꯭ꯔꯦ꯫ ꯅꯣꯡ ꯀꯟꯅ ꯆꯨꯔꯛꯄꯅ ꯃꯐꯝ ꯀꯌꯥꯗ ꯏꯁꯤꯡ ꯇꯨꯡꯁꯤꯟꯗꯨꯅ ꯂꯩꯕꯒ ꯂꯣꯏꯅꯅ ꯂꯦꯟꯁ꯭ꯂꯥꯏꯗ ꯊꯣꯛꯄꯗꯒꯤ ꯃꯤꯌꯥꯝꯅ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯕꯗ ꯆꯥꯎꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯤ꯫ ꯃꯨꯝꯕꯥꯏ, ꯄꯣꯍꯥꯄꯨꯔ, ꯁꯪꯇꯥꯔ, ꯁꯤꯟꯙꯨꯗꯨꯔꯒ ꯑꯃꯁꯨꯡ ꯔꯠꯅꯒꯤꯔꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯃꯈꯥ ꯇꯥꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡ ꯆꯨꯔꯛꯄꯗ ꯐꯤꯚꯝ ꯂꯩꯕꯗꯒꯤ ꯏꯟꯗꯤꯌꯥ ꯃꯦꯇꯤꯑꯣꯔꯣꯂꯣꯖꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯑꯣꯔꯦꯟꯖ ꯑꯦꯂꯔꯠ ꯂꯥꯎꯊꯣꯛꯈꯤ꯫ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯋꯥꯔꯛ ꯐ꯭ꯔꯣꯝ ꯍꯣꯝ ꯇꯧꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗꯒꯤ ꯊꯕꯛ ꯇꯧꯅꯕ ꯈꯪꯍꯟꯈꯤꯕꯒ ꯂꯣꯏꯅꯅ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯂꯛꯄ ꯃꯐꯝꯁꯤꯡꯗ ꯃꯤ ꯀꯟꯕ ꯑꯃꯁꯨꯡ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯂꯤ꯫ ꯍꯧꯈꯤꯕ ꯄꯨꯡ ꯴꯸ꯒꯤ ꯃꯅꯨꯡꯗ ꯃꯨꯝꯕꯥꯏ ꯁꯤꯇꯤꯗ mm 200ꯒꯤ ꯆꯥꯡꯗ ꯅꯣꯡ ꯆꯨꯈꯤ ꯍꯥꯏꯔꯤ꯫ KNFCꯒꯤ ꯅꯨꯄꯥꯃꯆꯥ ꯀꯦꯗꯔ 2 ꯐꯥꯔꯦ꯫ ꯉꯔꯥꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯄꯤ ꯒꯦꯜꯖꯥꯡꯒꯤ ꯃꯣꯕꯥꯏꯜ ꯚꯦꯍꯤꯀꯜ ꯆꯦꯛꯄꯣꯁꯇꯒꯤ KNFMCꯒꯤ ꯖꯨꯚꯦꯅꯦꯜ ꯀꯦꯗꯔ 2 ꯅꯣꯡꯃꯩ ꯃꯔꯨ 68ꯒ ꯀꯣꯟꯅꯅ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯇꯨꯔꯦꯜꯗ ꯑꯁꯤꯕ ꯇꯥꯎꯊꯔꯛꯂꯦ꯫ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯒꯥꯂꯝ ꯑꯃꯁꯨꯡ ꯁꯣꯡꯐꯨꯡ ꯈꯨꯜ ꯑꯅꯤꯒꯤ ꯂꯣꯟꯅꯕꯗ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜꯗ ꯅꯨꯄꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯇꯥꯎꯊꯔꯛꯄꯗꯒꯤ ꯄꯨꯂꯤꯁꯅ ꯂꯧꯈꯠꯂꯒ ꯃꯃꯤꯡ ꯃꯊꯥ ꯈꯪꯗꯣꯛꯂꯕ ꯃꯇꯨꯡꯗ ꯄꯣꯁꯠꯃꯣꯔꯇꯦꯝ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯇꯧꯅꯕ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 4 ꯔꯣꯝ ꯇꯥꯔꯛꯄꯗ ꯊꯦꯡꯅꯔꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯃꯤꯆꯝꯁꯤꯡꯕꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯉꯥꯛ-ꯁꯦꯜꯂꯦ꯫ ꯁꯤꯐꯥꯏꯒꯤ ꯒꯥꯔꯤꯗ ꯃꯍꯩꯔꯣꯏꯁꯤꯡ ꯁ꯭ꯀꯨꯜ ꯀꯥꯍꯜꯂꯦ꯫ ꯂꯩꯃꯈꯣꯡꯗ ꯂꯩꯕ ꯀꯨꯀꯤꯁꯤꯡꯅ ꯃꯐꯝ ꯑꯁꯤꯒꯤ ꯀꯦꯟꯗ꯭ꯔꯤꯌꯥ ꯕꯤꯗ꯭ꯌꯥꯂꯌꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯁ꯭ꯀꯨꯜ ꯀꯥꯔꯛꯄꯗ ꯑꯊꯤꯡꯕ ꯄꯤꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯄꯗꯒꯤ ꯉꯁꯤꯗꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯉꯥꯛ-ꯁꯦꯟꯗꯨꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤꯗ ꯐꯥꯎꯕ ꯇꯣꯡꯍꯟꯗꯨꯅ ꯁ꯭ꯀꯨꯜ ꯀꯥꯍꯟꯈ꯭ꯔꯦ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 8:48 ꯔꯣꯝ ꯇꯥꯔꯛꯄꯗ ꯂꯩꯃꯈꯣꯡꯗ ꯂꯩꯕ ꯀꯦꯟꯗ꯭ꯔꯤꯌꯥ ꯕꯤꯗ꯭ꯌꯥꯂꯌꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯁꯤꯐꯥꯏꯁꯤꯡꯅ ꯀꯥꯟꯇꯣ ꯁꯥꯕꯜꯗꯒꯤ ꯅꯤꯡꯊꯤꯖꯅ ꯉꯥꯛ-ꯁꯦꯟꯗꯨꯅ ꯄꯨꯔꯒ ꯁ꯭ꯀꯨꯜ ꯀꯥꯍꯟꯈ꯭ꯔꯦ꯫ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯉꯥꯛ-ꯁꯦꯟꯕꯒꯤ ꯊꯕꯛ ꯑꯁꯤꯗ ꯁꯤꯐꯥꯏꯁꯤꯡꯅ ꯕꯨꯂꯦꯠ ꯇ꯭ꯔꯛ ꯑꯃ, ꯂꯥꯟꯃꯤꯒꯤ ꯇ꯭ꯔꯛ ꯑꯃ ꯁꯤꯖꯤꯟꯅꯈꯤ꯫ ꯂꯥꯟꯃꯤꯒꯤ ꯒꯥꯔꯤ 2 ꯑꯁꯤꯗ ꯄꯤꯛꯂꯤꯕ ꯕꯤꯗ꯭ꯌꯥꯂꯌ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯇꯣꯡꯍꯟꯕꯗ ꯅꯠꯇꯅ ꯃꯍꯩ ꯂꯣꯏꯁꯪꯁꯤꯡ ꯄꯨꯝꯕ ꯚꯦꯟ ꯑꯃꯁꯨꯡ ꯒꯥꯔꯤ 2 ꯑꯁꯤꯅ ꯇꯨꯡ-ꯃꯥꯡ ꯆꯠꯇꯨꯅ ꯅꯤꯡꯊꯤꯖꯅ ꯉꯥꯛ-ꯁꯦꯟꯗꯨꯅ ꯕꯤꯗ꯭ꯌꯥꯂꯌ ꯑꯁꯤ ꯇꯝꯅ ꯊꯤꯟꯗꯨꯅ ꯁ꯭ꯀꯨꯜ ꯀꯥꯍꯟꯈꯤ꯫ ꯄꯨꯟꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯀꯤ ꯅꯨꯄꯥꯃꯆꯥ ꯑꯃꯁꯨꯡ ꯅꯨꯄꯤꯃꯆꯥ ꯃꯍꯩꯔꯣꯏ 59 ꯉꯥꯛ-ꯁꯦꯟꯗꯨꯅ ꯕꯤꯗ꯭ꯌꯥꯂꯌ ꯑꯁꯤ ꯇꯝꯅ ꯄꯨꯈꯤ ꯍꯥꯏꯔꯤ꯫ AR ꯄꯥꯔꯁꯣꯅꯦꯜ 2 ꯍꯥꯠꯈꯤꯕ ꯀꯟꯗꯦꯝ ꯇꯧꯏ CM꯫ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯎꯈ꯭ꯔꯨꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯅꯨꯡꯁꯥꯡꯈꯣꯡ ꯃꯅꯥꯛꯇ ꯂꯥꯜꯍꯧꯕꯁꯤꯡꯅ ꯑꯦꯝꯕꯨꯁ ꯆꯠꯊꯗꯨꯅ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯄꯥꯔꯁꯣꯅꯦꯜ 2 ꯍꯥꯠꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟ ꯁꯤꯡꯍꯅ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯄꯥꯡꯗꯕꯒꯤ ꯊꯧꯗꯣꯛꯅꯤ ꯍꯥꯏꯔꯗꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕ ARꯒꯤ ꯄꯥꯔꯁꯣꯅꯦꯜ 2ꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯊꯦꯡꯅꯍꯧꯔꯤꯕ ꯑꯋꯥꯕꯗ ꯊꯃꯣꯏ ꯁꯣꯛꯅ ꯁꯔꯨꯛ ꯌꯥꯔꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯨꯝꯕ ꯍꯤꯡꯁꯥꯒꯤ ꯊꯕꯛ ꯑꯁꯤ ꯒꯚꯔꯟꯃꯦꯟꯠꯅ ꯀꯩꯗꯧꯅꯨꯡꯗ ꯈꯥꯡꯗꯨꯅ ꯑꯃꯁꯨꯡ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯂꯣꯏ꯫ ꯑꯦꯝꯕꯨꯁ ꯑꯗꯨꯕꯨ ꯆꯠꯊꯈꯤꯕꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯐꯥꯒꯅꯤ ꯍꯥꯏꯔꯤ꯫ ꯐ꯭ꯔꯤ OPDꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯒꯅꯤ꯫ ꯃꯥꯏꯄꯥꯛꯄꯤ ꯃꯦꯇꯔꯅꯤꯇꯤ ꯑꯦꯟꯗ ꯆꯥꯏꯜꯗ ꯍꯣꯁꯄꯤꯇꯥꯜꯅ ꯃꯁꯤꯒꯤ 10ꯁꯨꯕ ꯐꯥꯎꯟꯗꯦꯁꯟ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯖꯨꯂꯥꯏ 8ꯗꯒꯤ 9 ꯐꯥꯎꯕ ꯃꯤꯌꯥꯝꯗ ꯐ꯭ꯔꯤ OPD ꯁꯔꯚꯤꯁꯀꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯒꯅꯤ ꯍꯥꯏꯔꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯃꯦꯅꯦꯖꯔꯅ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯅꯨꯃꯤꯠ 5ꯅꯤ ꯑꯁꯤꯗ ꯃꯄꯨꯡ ꯐꯥꯅ ꯑꯣꯕꯁ꯭ꯇꯦꯇ꯭ꯔꯤꯛꯁ ꯑꯦꯟꯗ ꯒꯥꯏꯅꯤꯀꯣꯂꯣꯖꯤ, ꯄ꯭ꯔꯦꯒꯅꯦꯟꯁꯤ ꯑꯃꯁꯨꯡ ꯏꯟꯐꯔꯇꯤꯂꯤꯇꯤ, ꯄꯤꯗꯤꯌꯥꯇ꯭ꯔꯤꯛꯁ ꯁꯔꯖꯔꯤ ꯑꯃꯁꯨꯡ ꯌꯨꯔꯣꯂꯣꯖꯤꯒ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯐ꯭ꯔꯤ OPD ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕ ꯌꯥꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯗꯦꯂꯤꯚꯔꯤ, ꯁꯤꯖꯦꯔꯤꯌꯟ ꯁꯦꯛꯁꯟ ꯁꯔꯖꯔꯤ ꯑꯃꯁꯨꯡ ꯌꯨꯔꯣꯂꯣꯖꯤꯒꯤ ꯑꯣꯄꯔꯦꯁꯟꯁꯤꯡ ꯑꯃꯁꯨꯡ IVF ꯇꯧꯕꯗꯁꯨ ꯗꯤꯁꯀꯥꯎꯟꯠꯁꯤꯡꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯒꯅꯤ ꯍꯥꯏꯔꯤ꯫ ꯆꯍꯤ 15ꯒꯤ ꯅꯨꯄꯥꯃꯆꯥ ꯑꯃ ꯃꯐꯝ ꯈꯪꯈꯤꯗ꯭ꯔꯦ꯫ ꯊꯧꯕꯥꯜ PSꯀꯤ OCꯒꯤ ꯆꯦꯔꯣꯜ ꯑꯃꯗ ꯈꯥꯉꯕꯣꯛ ꯄꯥꯔꯠ 2 ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯃꯥꯒꯤ ꯃꯄꯥꯝꯗ ꯆꯍꯤ 10 ꯔꯣꯝ ꯂꯩꯔꯛꯂꯕ ꯃꯁꯥꯒꯤ ꯆꯍꯤ 15 ꯔꯣꯝ ꯁꯨꯔꯕ ꯀꯥꯡꯉꯨꯆꯝ ꯇꯣꯟꯗꯣꯟꯕ ꯑꯄꯣꯛꯄ ꯀꯦ. ꯒꯨꯅꯃꯅꯤ ꯀꯧꯕ ꯅꯨꯄꯥꯃꯆꯥ ꯑꯃ ꯃꯃꯥꯡ ꯊꯥꯒꯤ 18ꯗ ꯃꯍꯥꯛꯅ ꯂꯩꯔꯛꯈꯤꯕ ꯈꯥꯉꯕꯣꯛꯀꯤ ꯌꯨꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯕꯗꯒꯤ ꯃꯐꯝ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯀꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯗ ꯃꯍꯥꯛ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8 ꯂꯣꯝ ꯇꯥꯔꯛꯄꯗ ꯃꯍꯥꯛꯅ ꯆꯠꯀꯗꯕ ꯃꯐꯝ ꯇꯥꯛꯂꯝꯗꯅ ꯊꯣꯛꯈꯤꯕꯗꯒꯤ ꯍꯟꯖꯤꯜꯂꯛꯈꯤꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯀꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯋꯥꯀꯠꯂꯛꯄꯗꯒꯤ ꯀꯦꯁ FIR ꯅꯝꯕꯔ 193 ꯏꯪ ꯁꯣꯛ 2013 ꯂꯧꯈꯠꯇꯨꯅ ꯃꯍꯥꯛꯀꯤ ꯈꯣꯡꯒꯨꯜ ꯂꯤꯅꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯔꯤ꯫ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯃꯍꯥꯛꯄꯨ ꯊꯦꯡꯅꯕꯤꯕ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯇꯥꯡꯗ ꯏ-ꯄꯥꯎ ꯂꯩꯔꯕꯗꯤ ꯊꯧꯕꯥꯜ PSꯀꯤ OCꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ 8014839088 ꯗ ꯄꯥꯎ ꯄꯤꯕꯤꯔꯛꯎ ꯍꯥꯏꯔꯤ꯫ ꯅꯨꯄꯥꯃꯆꯥ ꯑꯁꯤ ꯋꯥꯡꯖꯤꯡ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯤ ꯑꯗꯨꯕꯨ ꯃꯃꯥꯒꯤ ꯃꯄꯥꯝꯗ ꯂꯩꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫